Hauzik fawada namaz ki farz sing amadi namaz ki wajib sing ki matangda video sing semjakre. Video asida namaz ki sunnat sing khangminnasi. Sunnat ki maru oiba. Sunnat ta amal tawba asi tangai fadi amasung masina sawab yamna fanghannabagi maram amu oi. Tawbatabu sunnat thadokpa matamda namaz aduda sajdah sahu wajib su oide amadi namaz adu kaiba su oide. Amasung sunnat thadokpagi hukum ahum lay. Ahanbada karigumba khanghaudana karigumba sunnat amana thokraba adu oirabadi mahaunda karigumba guna amata leite. Ani subada karigumba khangna karigumba sunnat ama thadoklaba tawbatabu thamoida sunnat adubu hanthabani natragana mamal leitabani haina khandraba adu oirabadi maha gunahgar oigani. Ahum subada karigumba nauzubillah sunnat adubu hanthabani natragana karisu leitabani haina khallaga thadoklaba adu oirabadi asigumlaba miyoi asi islamdagi mapan thoki. Manam asina namaz bu sunnat ki tariqada sonaba mapung fana wakal tawgadabani amasung namaz manungda karigumba sunnat amata ekhoidagi nanthokhidanaba hotnagadabani. Namaz gi sunnat sing. Number 1 Azan amasung iqamat haiba. Namaz matam mangada jamaat ki namaz ki mamangda azan haiba amasung iqamat haiba asi sunnat ni. Number 2 takbir tahrima haiba matamda khut animak thangatpa. Namaz hauba matamda nupa singi damakta Allahu Akbar haiba matamda nama pa fauba khut animak thangatpa asi sunnat ni. Tawbatadi nupi singi damaktadi lingsuma pa fauba khut thangatkani. Number 3 khut thangatpa matamda magi khuja sing adu magi maung adu maktada adu mak thamba. Takbir gi damakta khut thangatpa matamda khuja sing kannasu pakchinnaba tawruidabani aduga pumsal su sandok loidabani. Tawbatadi khuja sing adu magi maung adu maktada adu mak thamba asi sunnat ni. Khut thangatpa matamda khubak sing adu qibla gi maikeromda onbo oihangadabani. Number 4 imamna takbir singbu khunjel thokna haiba. Imamna namazta takbir khudingmakpu amasung sami Allahu liman hamida amadi salambu khunjel thokna haiba asi sunnat ni. Number 5 takbir tahrima hairaba matungda sana sonba asi sunnat ni. Number 6 A'udhu billah sonba. Sana solaba matungda surah Fatiha hudringi mamangda A'udhu billahi minash shaitanir rajim sonba asi sunnat ni. Number 7 Bismillah sonba. A'udhu billah solaba matungda Bismillahir rahmanir rahim sonba asi sunnat ni. Number 8 Amin haiba. Surah Fatiha solaba matungda Amin haiba asi sunnat ni. Number 9 sana ta'awuz tasmiya amasung amin bu khunjel tapna haiba. Sana a'udhu billah bismillah amasung amin bu tapna sonba asi sunnat ni. Hairiba adu imam oirabasu natragana muqtadi oirabasu. Number 10 takbir tahrima hairaba matungda khut punba matamda yet ki khutna oi thangba khut ki mathakta thamba asi sunnat ni. Number 11 nupa amasung nupi ki khut pungadaba mafam. Nupa singi damakta khoi makhada khut punba asi sunnat ni. Aduga nupi singi damaktana thabak mathakta khut punba asi sunnat ni. Number 12 takbirati intiqaliya. Namaz manungda rukun amadagi atopa rukun amada chatpa matamda hairiba takbir sing adubu takbiri intiqaliya kawi amadi
हाइरिबा तकबीर सिंह अमसुंग रुकूदगी हगुलक्पा मतमदा समी अल्लाहु लिमन हमिदा हाइबा असि सुन्नतनी। नंबर 13 रुकूदा तस्बीह सिंह सोनबा। रुकूदा यामद्रबदा अहुमलक सुबहान रब्बियल अज़ीम सोनबा असि सुन्नतनी। नंबर 14 सजदादा तस्बीह सिंह सोनबा। सजदादा यामद्रबदा अहुमलक सुबहान रब्बियल आला सोनबा असि सुन्नतनी। नंबर 15 रुकूदा खुद अनीमकना खुऊ अनीमक पाइबा। रुकू तौबा मतमदा खुद अनीमकना खुऊ पाइबा असि सुन्नतनी। नंबर 16 खुद खुऊ मथक्ता थंबा मतमदा खुजा सिंह करमना थमगनी। नुपा सिंहगिदमक्ता रुकू तौबा मतमदा खुऊ मथक्ता खुद थंबा मतमदा खुजा सिंह संदोक्लगा फजन पाइसिनबा से सुन्नतनी। अदुगा नुपी सिंहगिदमक्तदी खुजा सिंह पुनसिनरगा सुपनगी खुद अदुख मथक्ता थमगनी पाइसिल्लोई। नंबर 17 कायदा फंबगी सुन्नत ओइबा नियम। कायदा फंबा मतमदा नुपा सिंहगिदमक्ता सुन्नत ओइबा मौंगदी असिनी मदुदी ओइ थंबा खोंबु मखादा तुहल्लगा मदुगी मथक्ता फंबा अमसुंग ये थंबा खोंपाक अदुबु लेपखतहल्लगा थमगनी। मतम अदुदा महाकी मखोंगी खुजा सिंह अदु किबलागी माइकैदा ओनबा ओइगदबनी। अमसुंग नुपी सिंहगिदमक्तदी फंबा मतमदा खोंग अनीमक ये थंबा माइकैरोमदा लौथोक्लगा सुपसिनरगा फंगनी। नंबर 18 अरोइबा कायदादा तशहुद सोलबा मतुंगदा दरुद शरीफ सोनबा। अरोइबा कायदा फंबा मतमदा अत्तहिया सोलबा मतुंगदा दरुद शरीफ सोनबा असि सुन्नतनी। नंबर 19 अरोइबा कायदादा दरुद शरीफ सोलबा मतुंगदा दुआ सोनबा। अरोइबा कायदा फंबा मतमदा तशहुद अमसुंग दरुद शरीफ सोलबा मतुंगदा सलाम लैथोक्त्रिङैगी ममांगदा दुआ मासुरा सोनबा असि सुन्नतनी। नंबर 20 शहादत की मतमदा खुजा थंगतपा। अहोबा कायदा अमदी अरोइबा कायदा फंबा मतमदा अत्तहिया सोनबदा अशहदु अल्ला इलाहा हाइबा वही असि यौबा मतमदा खुदोम भी थंगतपा असि सुन्नतनी।